Ukhrul District ki Kuki, Thawai Khulda nongmai kapnabada Kuki ahum sire. Ngasi ayuk angan bapung mariga minute kuntra taba matamda Ukhrul District ke Litan Police Station ki manungsa na layba Thawai Kuki Khulda nongmai kapnabagi thokdokta. Kuki ahum sire haire nongmai kapnabagi thokdok ase Kuki Thawai Khulge mafam kharada bangkar saduna khul ngakpa volunteer singna khul ngaktuna leiringai matamda sakhangdaba nongmai paiba kangbu amana khanghaudana nongmai kapsilaktuna landarakpadage khul ngakpa khunja ahum leikidabane khunja singna bangkar sariba mafam singda changduna thiba matamda asiba haksang ahum adu thengnakibani haire leikidraba khunja ahum adu de jamkhogin haukep chahi kuntaruk apokpa dawkholun haukep thangkhokai haukep chahi kuntraga manga apokpa dawlet haukip amade holensan baite chahi kunmari apokpa lunkhothang baite kawi haire nongmai kapnabagi thokdok adu karam khulai paiba kangbu ka kapnaribano haibage chapchaba pau phangba ngamdre nongmai kapnaba aduda atopa khulai paiba kokigi kangbu amaso thokdok thokpham aduda sangsilakhe maduda hana mafam aduda leiramba khulai paiba sing aduna nongmai kapsinbada asok apan amade misi mina kaya yauramba yai haibage singnaba lei haire amaromda Ukhrul District ke SP oina thawporiba Ningsem Basumna phongdokpagi matungina de nongmai kapnabagi thokdok ase hojik Manipur da thokliba kanglup anigi irang asiga mari leinaga nei leikidraba mioi ahum ase khul ngakpagi thabak tawba khunja singne makhoina khul ngaklingaida sakhangdaba khulai paiba singna thawai khultamna changsilakhe maduda nakal animakta khut thoknabada mioi ahum adu leikidabane nongmai kapnakraba matungda khul aduda Ukhrul District Police amade Army gi kangbu changsinduna thiba humbagi thabak sathakhe Kautruk amati Harauthelda Kuki militant singna nongmai kapsinduna landa silakre Manipur laingangna Kuki militant sing takthokpa ngamdabadage tampaki chingyaga thangnaba mitei khul kayada Kuki militant singna nongmai kapsinduna landarakpagi thabak leptana sathare ngasi ayuk pung 5 rom taba matamda Imphal West District ki manungsanna Kautruk amati Harauthel tamna Kuki militant singna nongmai round kaya kapsilaktuna landa silakre haide nongmai kapsilakpaduda khul ngakleba khunja singna handuna maike animakta khut thoknakre haire amaromda Bisnupur District ki manungsanba Phogawchau ikhaidasu Kuki khulai paiba singna nongmai kapsilakpadage khul ngakleba khunja singna handuna nongmai kapnakre haire thokdok aduda sogapan yaukhiba leite nongmai kapnabagi thokdok thokhraba matung torbung maikaidagi khunja singna drone camera thagatuna akoibagi phibam yengsinbagi thabak chathabada mafam adubu ngak seliba Kumaun Regiment ki kangbuna athingba pibadage khunja singa ungkhanabagi thokdok amasu thokre haire lamfelda leiba ex MP Thangso Baite gi quarter masakhangdaba singna mai tharam le ngasi numidungba matung pung 12 minute nifurom taba matamda lamfel police ki manungchanna police station asiga irap lamnadana lamfel sana kaithel gi awang thangba sarukta leiba quarter ama masakhangdaba miyoi singna mai tharam le haire mai tharam laba quarter adu ex MP Thangso Baite gene haujikti mi leinadabane kari maram gi damak mai tharam libano haibagi maram khangdre mai chakle haibagi paw hek phangbaga lamfel police amati Manipur Fire Service ki kangbu thokdok thokphamda changsinduna mai kanbagi thabak sathakhe mai chakhiba quarter adu dage wairakpa maina thangnabada leiba yum amasu mai chakpa horakpada Fire Service ki kangbuna kalauba ngamkhre thokdok aduga mari leinana lamfel police na case ama laukhatkibaga loinana manak nakpa mafam singda section thawrangi thabak laukhatkhre quarter mai tharamba aduga mari leinana haujik phawbade mipha mipun yaubagi paw phangdre